mayambu ahanamaktada ikok non na taram otsidi hauji amuk tabirasi ekhona pujarak porida mingthol amana taratire subatangka Sandhya magi nuksijaba jotingi phone ngalakpa athipa wahi kaya amana magi thamoi kaire thajab sungamde asumna mangonda ngalakani asumna mangonda athiba wahi kaya amana serakani haiba adubu nuksiba kawbanina mana phana kana saurbasu phana kana seidabasu warobade ngamde ikaiba penjadaba kaya amadi magi thamoida phawre mikup khudingi magi mamana hairakibo haising tattana urakle nisilakle mamana toina hakiba ibema makhoi ga ikhoigadi yamna khene hayeng kari gumba kanda na ningba kaiba habado oigani matam ngalingai wakhal munna khantau habado hojiksu Sandhya gi na kongda singja yei bigum yairi kabla Sandhya tumthabi yade tumthagi khalle adubu mit uthagi habase adum ngamde nungti numit khudingi numidang ta makhoi ani phone wari sanabane adubu ngasigi numitadi makhoi ani wari sanadre pau phonadre Sandhya na khalle aina ngasi wariba aina ngasi kabli base nangdi kaptabu oyo nangdi wadabu oyo adubu ai kasi chu khaningle kari iran gidama nangni ifamda saibano ifamda warobano asiga asinga pakum matang nangni ifamda pibiragadi ai yamna pingidabane nangdi nupani taragi mapuni koyu lango adubu nangna ahenna pamlaga engonda iran siriga lapthokpadi ai thawaya banungaite asumna su ambu maki masindagi karinu khangdana soron ke amalole maki phamungado ningba kaibagi pirangtana pukcho chole numit adumasu adum hoki nongalakle Sandhya gi sakpham me yamna tare wakhan nungai tab ningba kaibaduna sak thongba thaba ama tawbu tarabasu tumin ungba manglaga leiba kaya ama tore masanupi na waba masanupi ga hong sing habasiti mama na dum khangba tabade nungmuni ni phawbadi mama ro thoine na khalamde adubu humni suropodagidi mama na masanupi da hangi ibema Sandhya nambu kedorage hadak marakse nangsi kino matawe natte wakhan nungai tabra nangbo masanupi Sandhya na khome kisum tawdidi ma ebu kedorage hanagi hanane mama na mahaire walot kono ibema nangonda lakpa ahoma khudima ima loina khange nambu kadi torage ima da phajana hayo natte ngasi ngarangse nanga tumin masi da unaga lebase ima su khange hairoi haina haidabane adabu numini ni humni hena nangna unglaga lebase ima yamna singnai kadi torabano ima da phajana hayo wahaidu harakku matamda Sandhya wa ngangbadi ngamdabana mamittagi mapi sintharaga hingna hina kappa hora'e aduga mamara se ana kolle ima ai yamna ware ai lefam khangtre ima na haramba singado aina ilamba tarabadi aina ngasi ware base waramoidabani ima ai yamna ware ima masanupi ko hayaduna mahak ningma kaire haiba khangi mama na tamna theme aduga mahara'e ngaiko se kari maram gino kari kedobagino habado imara phajana tammo kapkano nangna kappa uraga imasu wakhan nungai banate hayuse nambu kari torage Sandhya na makume ima nangna haikiba aikhoidi aikhoiga thakmanba mi thiyo habado ai ngasidi gyan tare ima aina ma bathajaroi yamaluna khalloi adubu madi ahenna pamduna engonda gi lapthokle kari maram gino khangdana engonda iran sidam le ima wahai se haraga Sandhya hingna kable mama na theme aduga harae kari matanungai tab khanganu se asidi miyobi khunai ga hona sane pesabu paraklaba inak pu khulaklabadi lairaba singa puning da habase hauna sane atong badalai thonba akut badalai hot ba habase nang kawgunu ibema adugidamak ichana ningba kaibadi ima pamde akhoigidamak bisang sangan kana su leitrabasu isor thajo isor leiribasidi nang lande habase nong di khalakani nang na warabadi ima su yang mangamoy lao sak to ai thongpirage aduga nang tumina potho
ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯇꯤꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯦ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯆꯨꯝꯅ ꯆꯠꯄꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯎꯕꯒꯨꯝ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯁꯟꯙ꯭ꯌꯥꯗ ꯐꯣꯟ ꯇꯧꯈꯤꯗꯕꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯗꯁꯨ ꯐꯣꯟ ꯇꯧꯔꯝꯗꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯋꯥꯔꯤ ꯁꯥꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯄ꯭ꯔꯦꯝꯅꯁꯨ ꯖꯣꯇꯤꯟꯒꯤ ꯑꯍꯣꯡꯕꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯖꯣꯇꯤꯟ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ ꯔꯣꯖꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯔꯣꯖꯤꯁꯨ ꯖꯣꯇꯤꯟꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯦ ꯖꯣꯇꯤꯟꯅ ꯍꯥꯏꯔꯛꯑꯦ ꯔꯣꯖꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯔꯣꯖꯤꯅ ꯈꯨꯝꯃꯤ ꯌꯨꯝꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯖꯣꯇꯤꯟꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯕ ꯄꯥꯝꯃꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯇ ꯎꯅꯁꯤ ꯔꯣꯖꯤꯗꯤ ꯖꯣꯇꯤꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕꯁꯤꯡ ꯑꯁꯤꯗꯤ ꯔꯣꯖꯤꯗꯤ ꯈꯪꯕ ꯅꯠꯇꯦ ꯔꯣꯖꯤꯅ ꯈꯨꯝꯃꯤ ꯑꯩ ꯊꯣꯔꯛꯀꯦ ꯀꯗꯥꯏꯗ ꯉꯥꯏꯔꯝꯃꯨꯒꯦ ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ ꯅꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯖꯣꯇꯤꯟ ꯐꯣꯟ ꯊꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯐꯣꯟ ꯇꯧꯔꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯟ ꯖꯣꯇꯤꯟ ꯑꯃꯗꯤ ꯔꯣꯖꯤ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯎꯅꯈꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯋꯥꯔꯤ ꯁꯥꯕꯕꯨꯗꯤ ꯌꯥꯝꯅ ꯆꯝꯅ ꯁꯥꯕꯅꯦ ꯑꯗꯨꯕꯨ ꯖꯣꯇꯤꯟꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯔꯣꯖꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯈꯔ ꯇꯧꯏ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯥꯎ ꯐꯥꯎꯅꯩ ꯃꯊꯪꯒꯤ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯔꯣꯖꯤꯅ ꯍꯪꯉꯤ ꯇꯥꯃꯣ ꯖꯣꯇꯤꯟ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯁꯟꯙ꯭ꯌꯥꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯣꯇꯤꯟ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯑꯦ ꯍꯥ ꯁꯟꯙ꯭ꯌꯥ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯔꯛꯄꯒꯨꯝ ꯇꯧꯏ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯔꯣꯖꯤꯗ ꯍꯥꯏꯔꯛꯑꯦ ꯔꯣꯖꯤ ꯑꯩ ꯆꯠꯂꯒꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯖꯣꯇꯤꯟ ꯐꯨ ꯍꯧꯒꯠꯂꯦ ꯃꯥꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯣꯖꯤꯅ ꯌꯥꯜꯂꯝꯃꯤ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯏꯐꯤꯡꯗ ꯐꯤꯡꯂꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕꯗꯁꯨ ꯉꯥꯏꯔꯦ ꯅꯪꯁꯨ ꯂꯥꯛꯄꯗ ꯉꯥꯏꯔꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯎꯅꯔꯁꯤ ꯑꯁꯨꯝꯅ ꯔꯣꯖꯤꯅ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯕ ꯃꯈꯩ ꯖꯣꯇꯤꯟ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ ꯔꯣꯖꯤꯁꯨ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯖꯣꯇꯤꯟ ꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯁꯟꯙ꯭ꯌꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯑꯣꯐ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯆꯠꯇꯕꯗꯒꯤ ꯖꯣꯇꯤꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔ ꯄꯪꯐꯥꯎꯗ ꯐꯥꯔꯝꯃꯦ ꯂꯩꯐꯝ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯅ ꯐꯣꯏꯗꯠꯆꯩ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯐꯤꯡꯅ ꯊꯣꯔꯛꯑꯦ ꯖꯣꯇꯤꯟꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯅ ꯐꯤꯡꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯃꯥꯅ ꯈꯥꯝꯃꯤ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ ꯑꯩꯉꯣꯟꯗ ꯍꯜꯂꯛꯀꯅꯨ ꯑꯩꯅ ꯆꯠꯅꯤꯡꯕ ꯆꯠꯄꯅꯦ ꯑꯁꯨꯝꯅ ꯁꯥꯎꯅ ꯈꯨꯝꯂꯝꯃꯤ ꯃꯃꯥꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯖꯣꯇꯤꯟ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯄ꯭ꯔꯦꯝꯒꯤ ꯌꯨꯝ ꯌꯧꯔꯦ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯄ꯭ꯔꯦꯝꯒꯤ ꯀꯥꯗ ꯖꯣꯇꯤꯟ ꯄꯔꯞ ꯆꯪꯉꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯖꯣꯇꯤꯟꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯄ꯭ꯔꯦꯝꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯤꯕꯗꯨꯕꯣ ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ ꯋꯥ ꯉꯥꯡꯗꯕ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎ ꯍꯥꯏꯔꯤꯕ꯭ꯔꯣ ꯄ꯭ꯔꯦꯝꯅ ꯈꯨꯝꯃꯤ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯨ ꯅꯪꯗꯦ ꯑꯗꯣ ꯔꯣꯖꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯃꯈꯣꯏ ꯃꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ ꯑꯩ ꯔꯣꯖꯤ ꯅꯨꯡꯁꯤ ꯑꯩ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯩꯒ ꯃꯥꯒ ꯍꯟꯗꯛꯇꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯎꯅꯕꯁꯨ ꯎꯅꯩ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯝꯃꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯈꯣꯏꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯕꯣ ꯎꯅꯕꯒ ꯇꯧꯔꯕꯣ ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯑꯩꯒ ꯃꯥꯒ ꯎꯅꯕ ꯐꯣꯟꯗꯁꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂ ꯐꯥꯎꯕ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯑꯩ ꯃꯥꯕꯨ ꯀꯣꯏꯔꯤ
ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯌꯥꯝ ꯉꯟꯅ ꯍꯪꯉꯤ, "ꯑꯦ, ꯀꯩ ꯋꯥꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯐꯥꯒꯤ ꯅꯠꯇꯕ꯭ꯔꯥꯅꯦ?" ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ, "ꯐꯥꯒꯤ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕꯅꯦ. ꯑꯩ ꯃꯥꯒ ꯍꯌꯦꯡꯁꯨ ꯎꯅꯕ ꯆꯠꯀꯅꯤ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯖꯣꯇꯤꯟ ꯊꯣꯛ ꯍꯧꯒꯠꯂꯦ, ꯑꯗꯨꯒ ꯆꯠꯀꯦ ꯇꯧꯏ꯫ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯅ ꯈꯥꯝꯃꯤ, "ꯉꯥꯏꯈꯣ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯥ? ꯑꯇꯣꯞꯄ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯅꯪ ꯂꯥꯛꯂꯤꯕꯁꯤꯕꯣ?" ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ, "ꯑꯩ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ, ꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯌꯥꯝꯅ ꯍꯥꯏꯒꯅꯨ. ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯩꯅ ꯀꯣꯏꯅꯤꯡꯕ ꯀꯣꯏꯕꯅꯤ. ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯗꯁꯨ ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯔꯣꯏ. ꯑꯗꯨꯒ ꯔꯣꯖꯤ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗꯁꯨ ꯅꯪ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯀꯅꯨ." ꯖꯣꯇꯤꯟꯒꯤ ꯋꯥꯍꯩꯗꯨꯅ ꯄ꯭ꯔꯦꯝꯗꯤ ꯄꯨꯡꯉꯛ ꯉꯛꯂꯦ, ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯦ, "ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ?" "ꯖꯣꯇꯤꯟ, ꯉꯥꯏꯈꯣ, ꯅꯪꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯅꯠꯇꯦꯅꯦ, ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒꯦ? ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯑꯩꯅ ꯊꯤꯡꯕꯁꯨ ꯂꯩꯇꯦ, ꯁꯥꯎꯕꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯉꯨ, ꯊꯧꯅꯥ ꯂꯩꯌꯨ, ꯍꯥꯏꯈꯤꯕ ꯋꯥꯁꯨ ꯉꯥꯛꯄ ꯇꯝꯃꯨ. ꯅꯪꯅ ꯔꯣꯖꯤꯒꯤꯗꯃꯛ ꯂꯦꯞꯄꯗ ꯑꯩꯅ ꯁꯥꯎꯗꯦ, ꯊꯤꯡꯗꯦ. ꯑꯗꯨꯕꯨ ꯁꯟꯗ꯭ꯌꯥꯒꯤ ꯃꯐꯝꯗ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯕ, ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ. ꯃꯇꯨꯡꯗꯗꯤ ꯁꯟꯗ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯖꯣꯇꯤꯟ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ꯫ ꯁꯟꯗ꯭ꯌꯥꯒꯤ ꯃꯤꯡ ꯍꯦꯛ ꯄꯟꯕꯗ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯕ, ꯂꯥꯡꯇꯛꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃꯨꯛ ꯁꯣꯜꯂꯛꯏ, "ꯁꯟꯗ꯭ꯌꯥ, ꯁꯟꯗ꯭ꯌꯥ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯇꯤꯟꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯁꯟꯗ꯭ꯌꯥꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ꯫ ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯞ ꯂꯩꯔꯤ꯫ ꯐꯣꯟ ꯑꯣꯞ ꯂꯩꯕꯗꯒꯤ ꯖꯣꯇꯤꯟ ꯍꯥꯏꯔꯛꯏ, "ꯑꯩ ꯁꯟꯗ꯭ꯌꯥ ꯎꯅꯤꯡꯉꯤ, ꯑꯩ ꯁꯟꯗ꯭ꯌꯥ ꯎꯅꯤꯡꯉꯤ. ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯤ. ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ. ꯄ꯭ꯔꯦꯝ, ꯄ꯭ꯔꯦꯝ, ꯂꯥꯛꯑꯣ, ꯁꯟꯗ꯭ꯌꯥ ꯃꯅꯥꯛ ꯆꯠꯁꯤ. ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯑꯣꯞ ꯂꯩꯔꯦ. ꯂꯥꯛꯑꯣ, ꯑꯃꯨꯛꯀ ꯆꯠꯁꯤ." ꯄ꯭ꯔꯦꯝꯅ ꯈꯨꯝꯃꯤ, "ꯆꯠꯂꯣꯏ, ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕ? ꯅꯪꯗꯤ ꯔꯣꯖꯤꯒꯤꯗꯃꯛ ꯂꯦꯞꯂꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯣ. ꯈꯜꯂꯨꯅꯨ, ꯁꯟꯗ꯭ꯌꯥꯒꯤ ꯋꯥꯈꯜꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ. ꯅꯪꯒ ꯄꯨꯜꯂꯒ, ꯅꯪꯒ ꯆꯠꯃꯤꯟꯅꯔꯒ ꯑꯩꯁꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯅꯤ. ꯑꯩ ꯂꯥꯛꯂꯣꯏ. ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯇꯃꯛ ꯆꯠꯂꯣ. ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯄꯗ, ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯗ ꯑꯩꯅ ꯂꯥꯛꯀꯗꯕ ꯂꯩꯇꯦ. ꯌꯥꯔꯦ, ꯆꯠꯂꯣ. ꯅꯪ ꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯆꯠꯂꯣ, ꯌꯥꯔꯦ." ꯖꯣꯇꯤꯟꯅ ꯈꯨꯝꯃꯤ, "ꯄ꯭ꯔꯦꯝ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨ. ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ. ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯗꯅ ꯄꯪꯋꯥꯗ ꯋꯥꯏ, ꯑꯃꯨꯛꯁꯨ ꯂꯥꯡꯇꯛꯅꯩ. ꯐꯥꯒꯤ ꯅꯠꯇꯦ. ꯑꯩ ꯁꯟꯗ꯭ꯌꯥꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯋꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯑꯣꯞ ꯂꯩꯔꯦ. ꯂꯥꯛꯑꯣ, ꯑꯃꯨꯛ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯦ." ꯄ꯭ꯔꯦꯝꯅ ꯈꯨꯝꯃꯤ, "ꯅꯆꯤꯟ ꯊꯤꯒꯅꯨ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ. ꯅꯪꯅ ꯇꯧꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯅꯪꯅ ꯁꯟꯗ꯭ꯌꯥꯕꯨ ꯊꯧꯁꯥꯗꯕ, ꯅꯪꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯁꯟꯗ꯭ꯌꯥꯅ ꯅꯪꯕꯨ ꯋꯥꯔꯧꯗꯨꯅ ꯐꯣꯟ ꯑꯣꯐ ꯊꯝꯈꯤꯕꯅꯤ. ꯑꯩ ꯈꯪꯉꯦ. ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯀꯔꯤꯃꯠꯇ ꯐꯥꯎꯔꯛꯇꯦ. ꯑꯩꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯣꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯣꯠꯂꯣ, ꯀꯩꯁꯨꯝ ꯀꯥꯏꯗꯦ. ꯑꯩꯒꯤ ꯃꯥꯡꯗꯅ ꯁꯟꯗ꯭ꯌꯥ ꯅꯨꯡꯁꯤꯕ ꯁꯥꯕ, ꯑꯗꯨꯒ ꯂꯣꯟꯅ ꯅꯪ ꯔꯣꯖꯤꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ. ꯆꯠꯂꯣ, ꯌꯥꯔꯦ ꯍꯥꯏꯕꯅꯦ. ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯒꯅꯨ." ꯖꯣꯇꯤꯟ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯄ꯭ꯔꯦꯝ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯗꯣ ꯁꯥꯎ, ꯆꯩꯌꯨ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ. ꯑꯩꯅ ꯁꯟꯗ꯭ꯌꯥꯕꯨ ꯃꯤꯔꯥꯏꯕꯗ ꯂꯩꯇꯦ. ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ, ꯑꯩ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯈꯜꯂꯦ. ꯑꯗꯨꯕꯨ ꯈꯪꯗꯦ, ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯔꯝꯕ ꯇꯥꯔꯕꯁꯨ ꯍꯦꯛꯇꯃꯛ ꯀꯥꯎꯋꯦ. ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯦ. ꯁꯟꯗ꯭ꯌꯥꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯂꯒꯅꯤ. ꯂꯥꯛꯑꯣ, ꯑꯃꯨꯛ ꯆꯠꯃꯤꯟꯅꯁꯦ. ꯑꯩ ꯃꯥ ꯎꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯕ ꯉꯝꯗꯦ. ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯂꯥꯛꯑꯣ, ꯑꯃꯨꯛꯀ ꯆꯠꯁꯦ, ꯑꯃꯨꯛꯀ ꯆꯠꯁꯦ ꯍꯥꯏꯕꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯖꯣꯇꯤꯟꯅ ꯆꯤꯡꯉꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯦꯝꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯆꯪꯂꯛꯑꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯨꯡ ꯄ꯭ꯔꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯃꯣ, ꯍꯩ ꯃꯍꯤ ꯊꯛꯀꯦꯔꯥ?" ꯄ꯭ꯔꯦꯝꯅ ꯈꯨꯝꯃꯤ, "ꯑꯅꯤ ꯁꯦꯝꯃꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯆꯪꯈꯤ꯫ ꯄ꯭ꯔꯦꯝꯒ ꯖꯣꯇꯤꯟꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯝꯃꯤ, "ꯖꯣꯇꯤꯟ,
ꯑꯁꯦꯡꯕꯅꯦ ꯁꯟꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯒ ꯃꯥꯒꯨꯝꯕ ꯅꯨꯄꯤꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯁꯨ ꯐꯪꯂꯣꯏ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯃꯥꯕꯨ ꯍꯟꯗꯛ ꯃꯔꯛ ꯁꯣꯏꯗꯅ ꯆꯩꯔꯝꯒꯅꯤ ꯉꯥꯜꯂꯝꯒꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯕꯗꯒꯤ ꯃꯥꯅ ꯐꯣꯟ ꯅꯣꯠ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯆꯨꯝꯕ꯭ꯔꯥ ꯖꯣꯇꯤꯟꯅ ꯈꯨꯝꯃꯦ ꯑꯁ ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ ꯑꯩ ꯀꯣꯛ ꯁꯥꯏ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯁꯝ ꯑꯗꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯅ ꯌꯥꯜꯂꯒ ꯆꯤꯡꯂꯝꯃꯤ ꯄ꯭ꯔꯦꯝꯅ ꯈꯥꯝꯃꯤ ꯉꯥꯛꯇꯪ ꯄꯣꯊꯥꯎꯁꯦ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯝꯃꯣ ꯆꯠꯄ ꯇꯥꯔꯕꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯆꯠꯄ ꯄꯥꯝꯃꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄ꯭ꯔꯦꯝꯒꯤ ꯃꯆꯟꯅꯨꯄꯤꯅ ꯍꯩ ꯃꯍꯤ ꯄꯨꯔꯒ ꯆꯪꯂꯛꯑꯦ ꯑꯗꯨꯒ ꯖꯣꯇꯤꯟꯗ ꯑꯃ ꯄ꯭ꯔꯦꯝꯗ ꯑꯃ ꯄꯤꯔꯝꯃꯦ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯦ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯑꯦ ꯍꯩ ꯃꯍꯤꯗꯣ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯁꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯖꯣꯇꯤꯟ ꯍꯩ ꯃꯍꯤꯗꯣ ꯊꯛꯂꯦ ꯍꯩ ꯃꯍꯤꯗꯣ ꯊꯛꯈꯤꯕꯗꯒꯤ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯖꯣꯇꯤꯟ ꯄꯪꯉꯣꯗ ꯑꯣꯔꯛꯑꯦ ꯍꯥꯗꯣꯔꯛꯑꯦ ꯊꯤꯡꯕ ꯂꯥꯛꯄ ꯌꯥꯗꯅ ꯐꯅꯌꯥꯝꯅ ꯍꯥꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯝꯗꯤ ꯄꯥꯈꯠꯄꯅ ꯖꯣꯇꯤꯟ ꯖꯣꯇꯤꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯖꯣꯇꯤꯟ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯖꯣꯇꯤꯟꯕꯨ ꯂꯦꯡꯍꯜꯂꯦ ꯑꯗꯨ ꯐꯥꯎꯕꯗ ꯖꯣꯇꯤꯟ ꯍꯥꯗꯣꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯄꯪꯉꯣꯗ ꯑꯣꯔꯦ ꯄ꯭ꯔꯦꯝꯁꯨ ꯒ꯭ꯌꯥꯟ ꯃꯝꯂꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯈꯔ ꯀꯟꯅ ꯀꯧꯋꯦ ꯃꯆꯟꯅꯨꯄꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯝꯃꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯩ ꯃꯍꯤꯗꯕꯨ ꯀꯔꯤ ꯍꯥꯞꯈꯤꯕꯒꯦ ꯃꯆꯟꯅꯨꯄꯤꯅ ꯈꯨꯝꯃꯦ ꯇꯥꯃꯣ ꯑꯩꯗꯤ ꯀꯩꯁꯨꯝ ꯍꯥꯞꯇꯦ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦꯅꯦ ꯖꯣꯇꯤꯟꯁꯦ ꯄꯪꯉꯣꯗ ꯑꯣꯔꯦ ꯑꯩꯅ ꯊꯛꯄꯗꯁꯨ ꯀꯩꯁꯨꯝ ꯇꯧꯗꯦ ꯖꯣꯇꯤꯟ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯖꯣꯇꯤꯟ ꯇꯞꯅ ꯃꯤꯠꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯏꯇꯥꯎ ꯑꯩ ꯐꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯔꯣꯖꯤꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯒꯅꯤ ꯔꯣꯖꯤꯅ ꯉꯥꯏꯔꯝꯂꯒꯅꯤ ꯑꯩ ꯃꯥꯒ ꯎꯅꯕ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯄ꯭ꯔꯦꯝꯅ ꯈꯥꯝꯃꯦ ꯉꯥꯏꯈꯣ ꯅꯪꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩ ꯀꯔꯤꯃꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯅ ꯑꯃꯨꯛ ꯔꯣꯖꯤ ꯑꯃꯨꯛꯅ ꯑꯃꯨꯛ ꯁꯟꯗ꯭ꯌꯥ ꯖꯣꯇꯤꯟ ꯑꯁꯦꯡꯕ ꯑꯃꯗꯤ ꯅꯪ ꯐꯖꯅ ꯍꯥꯏꯌꯣ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯖꯣꯇꯤꯟꯅ ꯈꯨꯝꯃꯦ ꯑꯁ ꯌꯥꯔꯦ ꯁꯦꯕꯥ ꯃꯌꯥꯝ ꯍꯪꯂꯅꯨ ꯑꯩ ꯔꯣꯖꯤ ꯎꯅꯕ ꯆꯠꯀꯦ ꯑꯩ ꯊꯦꯡꯉꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯇꯤꯟ ꯄꯔꯞ ꯊꯣꯛꯈꯤ ꯄ꯭ꯔꯦꯝꯁꯨ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯍꯧꯋꯦ ꯄ꯭ꯔꯦꯝꯒꯤ ꯋꯥꯈꯜꯗ ꯇꯞꯅ ꯈꯜꯂꯦ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯔꯨꯞ ꯖꯣꯇꯤꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯩ ꯃꯍꯤ ꯊꯛꯂꯝꯕꯒꯤ ꯒ꯭ꯂꯥꯁ ꯑꯗꯣ ꯄ꯭ꯔꯦꯝꯅ ꯇꯞꯅ ꯄꯥꯏꯔꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯦ ꯒ꯭ꯂꯥꯁꯇꯨ ꯌꯦꯡꯕꯗꯒꯤ ꯄ꯭ꯔꯦꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯑꯦ ꯑꯣ ꯃꯥꯅ ꯍꯩ ꯃꯍꯤ ꯊꯛꯄꯗ ꯑꯣꯔꯤꯁꯦ ꯑꯩꯅ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯒ ꯃꯥꯒ ꯔꯣꯖꯤ ꯈꯔ ꯆꯠꯄꯗꯣ ꯍꯩ ꯃꯍꯤ ꯊꯛꯄꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯑꯃꯗ ꯅꯪꯕꯨ ꯁꯦꯝꯖꯤꯟꯕ ꯇꯥꯔꯕꯗꯤ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯑꯗꯣ ꯅꯪꯅ ꯃꯇꯨꯡꯗ ꯆꯥꯕ ꯊꯛꯄ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯣꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯣꯏꯔꯔꯣꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯩ ꯃꯍꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯕ ꯌꯥꯔꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯥꯅ ꯔꯣꯖꯤꯒꯤ ꯋꯥꯈꯜ ꯈꯟꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯟꯗ꯭ꯌꯥꯒꯤ ꯋꯥꯈꯜꯁꯨ ꯃꯥꯅ ꯀꯥꯎꯒꯗꯕ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯖꯣꯇꯤꯟꯁꯦ ꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯈꯪꯒꯅꯤ ꯍꯟꯗꯛꯇꯤ ꯂꯤꯂꯥ ꯅꯨꯡꯉꯥꯏꯗꯣꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯝ ꯂꯩꯔꯤꯉꯩ ꯅꯈꯣꯏꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯖꯣꯇꯤꯟꯒ ꯁꯟꯗ꯭ꯌꯥꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯄ꯭ꯔꯦꯝꯒꯤ ꯋꯥꯁꯛꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯍꯟꯒꯅꯤ ꯍꯟꯗꯛꯇꯤ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯔꯣꯖꯤ ꯏꯅꯦ ꯅꯈꯣꯏ ꯑꯅꯤ ꯃꯤꯠꯊꯤꯅ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯒ ꯂꯩꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ